Kuki militant singna numit khudingi maitai khun singda nongmai kapsinba maitai gi yum sing mai thabagi thabak chatharakpa tha ani suraklaba asida maitai khun ngaksanabagi damak thokiba miyoi mari Lilong police station gi nakanda leiba kuntraumdoi Assam Rifles na phazilubadagi irang thokre Assam Rifles na nongmai na surakpa yauna furakpada Meira Paibi kunma pan sokpadagi Thawbal district hospital da pukhatuna laikan nakre thawdogaduda Thawbal miyamdagi T8 pakpi chahi nifuhumdoi Nupi amadi makokta khara luna sokpadagi Rims Hospital da refer tawkre hairi Pawasina hai thodok asi ngarang nongyai matungda pong 12 minute kuntrarom tabada thokibane Assam Rifles na khul ngakpa miyoi mari fakre haibagi paw lambida ahing yarektuna leiriba Thawbal maikai gi nupi miyamna tarakpadagi nongalamdai pung 3 rom tarakpada Assam Rifles ki gate da thomjillake miyam adubu tankhainaba Assam Rifles na nongmaina surakpa yauna furakpada Meira Paibi kunmapan adu sokibane haire Thawdog asigi paw mathang tanarakpadagi Lilong arapti amadi Lilong charging lomdagi miyam amasu Lilong police tamna thomjillake Thawdog asiga mari leinana Meira Paibi amana phongdorakpada aikhoigi khul ngakpa thokiba icha sing thado u haiduna sangsiluba nupi miyamda Assam Rifles singna khut tharakpa nongmaina surakpadagi Meira Paibi mayam soonba asi yaningde hauzik fawbada Manipur gi lengak pairiba minister MLA singna tumina laisinba asi yaningde masina aikhoi maitai sing mutkinaba silabra haiba wakal fawhale haike Lilong police station da thokiba thongduksi angang ahumdu asana phangi makutagi sinaraba matungda akoina akoi praja akogi kutta sinabiu moi kuina pharaga thambigonu nongangdu manungda akoi kutta sinabiu haiba matamsida moina yadabadagi mayangdi irangjina hoga ge thugaraga changugo matamsida moina di police kaina di Manipur police na di akoi da khut tharakide Assam Rifles gaisina tholaga nupi angang singda patna suba lisaina kanba akoi hatoge habagi wahaiga thoga akta araiba level da moina nupi angang gi loi hatoge habagi photo tobudo akoi ta sengna yajaningde sidaida akoi Manipur gi lengak paibiriba minister singjina tumina leithokpaje akoi maitai akoi bu mutnanaba silibra habagi photone akoi mayamda moida akoi na hangjaningi je